Australia thauno zomna mayambu Mami Mapao gi taraga mapanlak suba episode asida taram nokchen. Impact TV gi show asibu mityeng tabiri ba pumna makpu nolukchari. Mahusagum puduna luxury entertainment and glamour gi world dagi Mapao kaya Mami Mapao na. Mami Mapao gi mamangi taraga nipanlak suba episode ta mayam gi comments, suggestions amadi appreciation singgidamak fans and followers singbu hainingai leitana thagachari. So asi hena fazaba hena mapung paba so mo henna ba honabada adumgi support yana changi. So folks, please keep supporting Mami Mapao. Dear subscribers, ngasi gi taraga mapanlak suba episode asida karamba machal singna laichal oina semli bagi haibadu thamjai. Ahan boina thamjari ba asi musicologist Laishram Birendra Kumar laikhida bagi Mapao. Ani suba asina aibi ama oina laibagna sakhangna kibi MK Binodini Devi ki anniversary celebration ki Mapao. Film Forum Manipur na Changsin kiba wakat mifam gi Mapao na ngasi gi ahum suba Mapao oina thamjari. Mathangda mari suba oina thamjari ba asina manga suba National Mime Festival Imphal da pangthokiba gi paudam. Asakiran konsam amadi Archana konsam anina kana laijadraba ahalda tengbang bagi Mapao na ngasigi mga suba oina thamjari. Taruk subada thamjari ba asina Directors Guild Manipur na sinduna Short Film Festival pangthoklagani haibagi Mapao. Yaisa haina mingthon ba Blue Leaf Pictures ki banner makhada puthokadawriba Manipuri feature film amagi yaifa thauni gi Mapao asina taret subada thamjari. Nipan subada thamjari Nongandriba ahingi yakairol haina mingthonba music album amagi release tawkibagi Mapao. Thamjari Thangal Film Festival pangthokpa haukibagi Mapao na mapan suba oina. Tara subada pujarakli Nipan suba Theatre Olympics India da pangthokliba asida saruk yagadaba Manipur gi team da lengaki maikaidagi yaifa mangol pikibagi pauta. Tara mathoi suba amadi aroi boina thamjari ba asina lao thogla o lampakta haina mingthon ba music album amagi making gi pauta. Matam isai gi taibangda laibak mayamna thoidok hendokna sakhangna khraba musicologist Padma Shri Laishram Birendra Kumar February gi haukiba tarik mapanda laikhidre. Oza asina laikhidaba asigi pautam. Manipuri matami sai gi taibangda laibak miyamna thoidok hendokna sakhangnaraba Padma Shri Laishram Birendra Kumar February gi haukiba tarik 8 irai numita taibang pan tungoinaramduna mapugi lekol tinkhre nonga khre isai sakpagi lamda khakta natana music director ama oinasu achauba phida kalamba oza Laishram Birendra Kumar ya school hiru hanba lekai da leiba masagi sangai da laikidabani. Laishram Tomaljit amadi Laishram Ongbi Ibemal anigi mapari laibak kinadi saknairaba ahalasina laikidaba matamda masagi chahi marifutara tarit henkre iril turel ho babu masanan babu ho yausang punsi gi thaurang asina chingba Manipuri matam misaigi pukaida maming leiraba thoidok hendokna mirol kaya gi thamoi nungda mutpanai dana ngal horagadaba sayek saida kayani ahal ibungo Birendra Kumar gi Thekna khoina jingjawlana nangna taana chelapabu kariwabu hailiba oirin ture jingi hainam leinam lakta pamyali bimagi wari Pakhang leisha kanglu Jibon nungsi wari
kumja lising machawapan humputara ni thoida assistant engineer oina thabak pothar ba matungda isai khakta danatana aiba moina su an anthology of Manipuri folk song Manipuri lok sahitya amade Manipuri isai gi wakalol ashina chingba lairik kayasu Manipuri singi lausingi pukaida hapiramba misak amakakni ahal asina hinglingai matamda the Society for Ethnomusicology Mauritian Hall Indiana University Bloomington USA gi member oirambatanatana Manipuri Sahitya Parishad Imphal gi lifetime member amasuni thoidok hendokna lemjaningai oiraba laishram gaurahari memorial award kumja lising amachawapan humputara mapan state government ki certificate of honor kumja lising amachawapan mariputara mathoi sahi asi maktada Manipuri Sahitya Parishad ki Sangit Bhushan Lok Sangit ki lamda Manipuri State Kala Academy na English singa machawapan mariputara mathoi mariputara nithoida Academy Fellow Manipur Sahitya Parishad Imphal na kumja lising ani shupna marida lifetime moina Sangit Ratna asina chingba mana mathum kayana laiteng kraba ahal nei Laishram Birendra Kumar Manipuri matami segi puwarida mutpanaidan lehorgadaba tarangalam thawan asina kien khibade miluda pirang piroinana nungsuknuna taksi sonjabanatana karidi upai lei saloko he Manipuri magi mapari ngalhaurasanu na sekti taibang sin bathungna Ozana laikhidaba asida Manipuri music ki lamda achauba menkhatpak ngamlaroidraba mangjaba ama soidana oihogani Ozagi thawaina mapugi laikolda ingna chikna lairuba oirasa Mathangda thamjariba asina tongan bat lam kayada khutmaramba thoidok hendokna aibi ama oina laibakna sakhangna khibi MK Binodini Devi gi matangda imasina mapung oiba thodang lauduna pangthokiba MK Binodini Anniversary Memorial Manipur University da pangthokibagi mapauni yenginas MK Binodini Devi Anniversary Memorial gi thoram February gi hoki batang kunma thoida imasya na mingthonba the Maharaj Kumari Binodini Devi Foundation Manipur University Mass Communication Department amasung TC Foundation musuna punna khusam naduna Manipur University gi centenary hall da pangtokre thoram asigi manung chana from page to screen na mingthonba aribam Syam Sharma amasung MK Binodini ani gi film sing nahongna na ningsing gi thoram su pangthoki Namita Gokhale na edit toba the Himalayan Arc Journeys East of Southeast Hanimington ba lairi kamasu thaurum gi athoi mitunglen oikiba Governor Dr. Nazma Haptullah na release toki Saknai rabi asiga unahob gi tanja phangkhidrabasu mahak na laurum ba thaudang sing ururaba matungda Saknai rabi asibu hena pamjaba madi matau tamjaning ba pohalle haina phongdokladuna Governor na thaurum maduda laioi khrabi asibu singthaki The film which I have just seen has given an insight into the life of a lady who was born with not only a silver spoon but a gold spoon. But she could think and worry about the people of this state, which is full of literature, music, art and culture. And I feel, while paying my tribute to her, I feel Binodini Devi was the true representative of the inspiration and life of Manipuri people. Mutpa naidana laihauragadaba aibina lauramba thodang singi wari makha tarakpada hena chauna sinba ngamba oibi mathangda thamjariba asina Manipur State Cine Policy chatna halu amadi Manipur State Film and Television Institute ki academic session athuba matamda hawallu haina Film Forum Manipur na sindu na chathakiba wakat mifam gi paudamni
kari kari wakat libage haibadu yengminas. Manipur State Cine Policy Chanahalu amadi Manipur State Film and Television Institute ki academic session athubu matamda hawallu haiduna February gi hawkibatang kunda Film Forum Manipur wakat mifam chathakre Lamphelda leiba Sankar Takis ki mamang chathakiba wakat mifam maduda Film Forum Manipur gi chairman S Mangol Jaw yauna film gi taibangda tongan ba sintha kya pangliba mioi kyana saruk yaki Forum machine taliba demand sing ashi mathang tha Mars ki tang tara fawbu gi manungda lengang thabak to ontok trabadi film ki taibangda sintha pangliba singna agan makhongjang sangchillakani haiba firepsu forum gi maikai dig thamlakli Cine policy ji akhoi chana hanbada aidi kari mangjab leibege Manipur sarkar gi damakta Manipur gi mingse su sports and art and culture na pore I film na pore I haibadi dum haiba thabo oina di amada onthokpi daba masibu nungsiba yawdaba MLA humpusi gi manung da nungsibi ba film bu magun khangbi ba amani dang yawbira made masi thoi dabani mamangda CPI gi dagi karakpa koi Dr. Narana art and culture pairing ida akhoi yam kan hona birami Hona biramba midudi koi dolgi wapam nate thagat tabangam aduna ngasigi sarkar asisu apaba sarkar mani haibaside koina khangjarabani aduna apaba sarkar magi magun adu chapcha bangakpi boina hai khibo ngakpi boina film policy athuba da chana hanbiu loina na mamangi sarkar na linkhat piramba film institute asa thabak hobiu class hobiu haibasigi da makta koi wakat mi famasa famjabani Tangai fadana Manipur da cinema gi lamda achauba ahongba purakna bagi wakani tabi ba chumgani khal laingang mathangi asina Kanglai Mime Theatre Repertory na Sangit Natak Academy New Delhi ga khutsamna duna manga suba National Mime Festival 2018 Imphal da mai pakna pangthoki bagi mapauni yengtami Lemjaningai Wedaba Manga Suba National Mime Festival 2018 Langthabal the Leba Kanglai Mime Theatre Repertory na Sangit Natak Academy New Delhi Kusham Naduna February gi hawkibatang nipan sagol se numit tagi hawduna numit mangani chupna mai pang pangtokre India gi tongan mime theatre group tarahum dune sharuk yaduna pangtokiba festival aduda utkiba mime plays singi marakta Sangit Natak Academy awardee Moinul Haq na direction piba Voice of Silence Kolkata Anubhav ki Krishna Datna direction piba Zagran amadi Rajasthan Udaipur gi Mart and Foundation gi Vilas Zanvi na direction piba Hurdle Full Honeymoon Rag Tarang Mandal Imphal gi Satyanandana direction piba Sa Marak Nga Marak Mime Theatre Kolkata gi Padmasri Goswami na direction piba Umbrella of Niru Gonsai Ashina Chingba Panbayai Festival is always give it a new experience. Festival gives a platform where we can meet all the artists, we can exchange views, we can interact. And the festival have city young kind of a podam neba. Machine to young artists from different parts of the country. We interact workshop exchange views Kangan work kangen. Anu bami kya subur mapa unare. Moina Manipuri culture karta mangani kone sumoi karta me aduna. Festival ane toba workshop ane toba se. Masi yang kana ba podam neba. Festival is Lushin Mugi Thormaduda, Jain Dance Academy Hanege Director, Professor N. Tombi, Padma Siri Niranjan Goswami Amadi, BJP Manipur Pradesh ki Vision Document ki Convener R.K. Ranjan Yauna, Theatre ki Saknairba, Guru Amadi Artist Gyana Sarukyaki.
Kanglai Mime Theatre Repertory bu tasengna thagataba ngamde. Asigumba lemjaningai oiraba festival asi mai pakna simbibagidama. Aiwa India gi sakhenbi changdamnabada iramdamgi mingchat purakrabi asakiran konsam amadi archana konsam anina yaifa mangol nizaba oina kana leijadraba ahalda tengbang bagi mapawama mideng tamina. Mamang sahigi Mrs. Aiwa asakiran konsam amadi Miss Aiwa gi second runners up takrabi archana konsam anina Wangjing kuno galaiba kana leijadraba ahal oirabi moirang kaubi masagi chahi marupnito isurabi amagi mafamda sel gi tengbang kushinakre kana leikraba singi mateng pangna nabgi damak tholakkiba young guardians of Manipur sinduna amadi United States ta pangthokadoriba Mrs. Universal 2018 da saruk yarugadabi asa kiran konsam gi khongchatpu mai pakpa purakpa ngamna nabgi damak mangol nibo oina thauram adu sinkibani. Abok Moirangi Yumda. Akwese team ani thogalak sabani ahamada City Montessori Higher Secondary School 2002 gi batch. I isama one of the student aduga Mrs. Aiwa 2017 first runners up tariba aduga Mrs. Universal da represent tagodoriba candidate ama oina aduga aiga second team laktariba Miss Archana Konsam mahaksu Miss Aiwa second runners up tariba akoi ani nga laktaraga young guardians of Manipur gi through the hariba helping hands gi through the laktaraga abok si bugunda phangi adu loin loina abok gi damakta akoi na ngamjaba khara pangjaba haitare adu ngasi akoi laktari base maru aina kai gino habada nipi oibi singda amadi akoi huji samasida lariba miyoi singna amana mateng na pangdaraga di afaba samas ampur pangamani haibagi sigi pandam laksana. Mrs. Universal 2018 da saruk yarugadabi asakiran konsam gi khongchatta soidana mai pakpa purakpa oirasan. Anyways guys, let's take a short break. We will be right back with more Mapao. Hi, welcome back again. Adomna yengbiriba si Impact TV da tha amagi ani suba amadi aroiba irai numita sandokchariba entertainment world gi mapau purakliba Mami Mapao gi taraga mapanak suba episode. Mathangi Mapao asina Cine Directors Guild Manipur na sinduna short film festival pangthok lagani haina lauthokibagi Mapao ni kamdauba na yengsi. Cine Directors Guild Manipur Sinduna Short Film Festival pangthok lagani haina Manipur Press Club ta February gi hauki batang taramari da Guild asina lauthok rei. Festival asida saruk yana nabagi damak short film sing lakiba March kuntra fawgi manungda Guild asida pishilakadabani amade hariba film sing asi April tha fawgi manungda screening tawduna May thagi
ahan chayolda festival asigi makok mathang taraba sing lauthoknanaba pandam thamli lamdam asida leriba film bu pamjaba singi tongan ma creative idea sing punna khangminanbagi pandam da pangthokkodru festival asida saruk yagadoriba short film sing ase minute mangadagi tara fawgi manungda oigadabane amade pisilakpa matamda subtitle english ta tharaknandabasu hairi loinana tongan ma kanglupta punna award nipan leigadori short film puthokpiriba singidamakta yamna afaba opportunity amani soidana mai pakna pangthokpa oibi pujarakli yaisa haina mingthonba manipuri feature film amagi yaifa thauni mami khonghau gi thauram February gi haukiba tang taraga nipanda pangthokhiba gi mapau. Let's have a look. Blue Lip Pictures Shinkai Production na SK Technologies ka kushamna duna amadi Rems Longjamna lamjing lamtaktuna puthokadaba yaisha haina mingthonba Manipuri feature film amagi yaifa thauni mami khonghau gi thauram February gi haukiba tang taranipa na pangthokre Impal ki konung mamang leiba lamyan basanglen da pangthokhiba yaifa thauni gi thauram maduda Film Forum Manipur gi chairman Samjit Chabam Mangol Jao cultural activist Narendra Ningomba amadi Jalyarong Film Forum gi chairman Star Kamai na chingba kayana sharuk yaki Impact TV na media partner oiduna amadi Dimbeshwar Sharma gi wari screenplay amadi dialogue ta pankhatkadori film asi chingkhai na puthokadori Manipuri feature film asi gi Sairol Singh Binoranjan oinamna sairenggadori amadi Saipan gi thaudangna Tony Aibamna lawgadori loina na cinematography gi singna Naubi Kanglana lamjing lamtakadori Dimbeshwar Sharma gi kamda wawari nu haibadu mayam punna ngai minasi Mathangi asina nongandriba ahingi yakairol haina mingthonba February gi haukiba tang taraga nipanda release tawkiba yelhau inatta yumpham oiba audio album amakhaki paudamni mageng taminas Nongandriba ahingi yakairol haina mingthonba khana chawba wangpurel sintha apungba seraugi liching purel panthau Dr. Yankopum Sharat Chandra da kachaba audio album ama February gi haukiba tang tarani panda Palace Compound de leba MSFDS ki auditorium da release tawgana lebak miyam da phongkre khana chawba Audio album ase Salai Holdings Private Limited ki Vice President Narengbam Bishwajit na khomjinba madi ithokpa mayekta Gopi Kok na sepanduna Sound Blaster Studio da record tawduna puthokpani album ase phongba gi thormadu da ining thaula shem shana jawba Salai Holdings Private Limited ki Chairman cum Managing Director Narengbam Samarjit amasung Lichin Purel Sarat Chandra gi loinabi amadi Khana Chawbu Wangpurel Sintha Apungba Serau gi President oiribi Yangkokum Indirana miyam galoi Sarupyaki Miyamda maru oina nahasingda anauba safu ama soidana piba ngamba oisam Hauzik amuk mityeng taminasi tha asigi kun manga fauba chathagadawriba ahanba Thangal Cinema International Film Festival 2018 pangthokpa hokibagi paudamam Ahanba Thangal Cinema International Film Festival 2018 February gi hokiba tang taranipanda Thangal Bazar da leba Thangal Cinema da haudokre thasigi kunmanga fawa pangthokadrba International Film Festival asida award fangbangam kraba akhanaba Manipuri amadi English movie sing utkadauri Hariba festival ase haudokpa gi thormaduda Information and Public Relations ki director Megas Chandra Kongbam Film Forum Manipur ki chairman S Mangol Jao fashion designer Robert Naurem Yauna lamdamas ki film bu nungsijaba mioi kyana saruk yaki the market ki film jina phasal lagta bana maru ka nai ko film si ai koi Manipur da handhare na khanna tanjani masida ai koi karmaina film si hanagi phangki ba mahau sing karmai phanghan gedege ne yam kanna koi manungda naina dana khanna dana sarkar gi mai kidna kari highway ai kari to bi ai ka yam khanni ngai tanja sida Asi sida koi gi inau biswamitra hoi adiki oza MCB no roina ngasi sumba theater amada koi gi akhanna film international gi oiba atopa country gi ai film ke ase koi gi Manipur gi sinogor sing da uhanba yabe khudong sa yam tang thokpa sida ngasi sinbe request ai yam nuai je
lepa leitana chentharakleba Manipuri film gi ichel asida magun leiba film puthoknaba inot hapa sapu ma soidana piba ngamba oisanu festival asina hauzik amuk pujarakliba asi 8 suba theater Olympic Indiana yumbu oiduna amadi tongan tongan ba maru oiba city kayada thauram mafam oiduna pangthokpa hokre artist listing kunga manga hena saruk yari haina panariba malem gi thaki festival asida saruk yagadoriba Manipur gi theater personnel singda art and culture minister L Jayanta Kumarna yaifa mangol pi ki bagi paudamni meeting tam Thasi gi hauki batara taritagi hauduna chatharib nipan suba theater Olympics ta saruk yaruga da theater amasung sumang lilagi group singbu art and culture gi minister L Jayanta Kumarna pungin thogat pagi thoram ama pangthokre Palace compound leba art and culture gi office ta department asina sinduna well wishing gi thawrmadu pangthokibani theater Olympic asida Manipur gi theater gi amasung sumang lila gi apunba group mapan saruk yaruga dauri leibak asigi konung New Delhi da leba Lal Kila da Vice President M Venkaya Naidu na hongdokpuna pangthokliba theater Olympic asida leibak kuntra rom da gi lakpa theater group singi so chamri yankai gi matakta utkadauri April ki tang nipan phawa chathagadoriba Olympic asida Kala Kshetra ki Dagghar amadi saknairaba theater director Ratan Thiam gi Macbeth chingba drama singsu utkadauri Mami Mapao gi team dagi su yaifa mangol pizari soidana minchat purakpa oibi la o thora o lampakta haina mingthonba music album amagi making gi paudamni aroi boyna pujarakliba Mapao asina kamdau bage haibadu mayam punna yengni hainai yauksangi machugi kumhaini aikhoi lamdam da disana na maruni machu sanaba mitau tamba pangki de luching bahijam irabotna Atop mafam sing the pangthok nariba yausang kumai ga Manipur the pangthok nariba siga achaw khenaba amagi mami tab unari lamyan bahijam iravatna yausang matamda sana khona bagi lamda mai onsin bagi chatnabi ama hongdok piramba aduna ngasidi mahaki khudum induna Manipur pumbada yausang manungda sports festival kaya paksana pangthok nari toina pundaba maitai khunai gi punsinna nabgi tanja ama pibani haina lauraduna arki imona pankat pa mayekta lao thol o lampak ta haina mingthonba Kennedy Kumanna sahik tamgadoriba music album ama puthokadori Bobo Shana amadi Lakshmikant Laishram anina music direction piduna pankat liba music album mashina iramdam asigi miyamda yausangi atopa mahawama pinar naba laknagadori chusangnaba mitok tamba pamki de luching bahijam irabotna luching basigi khongul lidun chachi aikhoi pulasi matam manghan gumsi akhoi handak yauksangi sei sports uniform oiba isai amkhak mayamda fudol tokjage na koi kan hunajari sei si akhoi khalliba angang sinda di sports ta mai onsen na binang ta senjabi isai ni isai si ta sengna akhoi na puthorappa matamda lekai gi unity da base to wini just akhoi local मैम से पुंचल लगांदा अचौबा लेबा अमा ओरकनी हाइबा थाजाबदुनी लोइनाना डिडिकेट तौजरिबा सिसु लेकाई खुदिमक्तनी लेकाई गी स्पोर्ट्स सिंबिरिबा लेकाई गी दमुक्ता वाबिरिबा क्लब खुदिमक अदुना तसेंगना इसाई सिबु पुंगिंग थगोइपिदुना मणिपुरदा लेबिरिबा लेकाई खुदिमकना अखोई इसाई सिबु लंपाक्ता थाबियु आंगांग सिंगदा ज्ञान ताहनबियु लोइनाना अखोइदा अखोइसु मथन चहिदा सिदगी हेना मैम गी सेंबा ngambagi thawna adu pibiu View Films ki banner makhada puthokadoriba music album asi soidana mai pakpa ma oibiu miyamda mating leiba paujal piba oisan. Dear viewers, that's all we have in this episode of Mami Mapao. Hope you liked it. Mathangi episode ta tongan ba anoba entertainment gi Mapao singa loina na amuk lakcheke. But dear fans and followers, as always, do send us your valuable feedbacks at www.facebook.com/Mami Mapao. Thank you for watching Mami Mapao. Goodbye.